Gram Panchayat ki area singda NREGA ki makhada thabak suriba singi matangda wathok kaya marum mafam khudingmakta thokpagi paw ngasisu yamna tanari Thoubal district ki Khangabok part 2 Gram Panchayat di IVR road ni haiduna mi gi pata land da leijaba leirak amabu work program da haptuna check tharaga semlamba lambi ama semba loiraba matung check lokthokduna Taukhai Biramle Hari, Thoubal District Working Journalist Union ke conference hall da ngasi pangthokiba paumi singa unaba amada Khangabok part 2 dagi Khundrakpam Sunil na phongdokibada Gram Panchayat asigi Administrative Committee gi chairperson oiramba Moirangthem Gopiramona Ward number 4 da leiba Patalen amasu odiba Khundrakpam Dairak asida brick paving tawduna semlam laba matungda amuk check lokthokiba amadi excavator sizinaduna mina chatnariba lambi asi kothokduna Tauthok lamduna lambi asigi haragi fibam thugaram le haiki migi patalen amada leiriba leirak amada chairperson masana amadi machil manau singna lambi asi check thaduna semlabani sarkar gi lambi oirabani sambal khaba yaroi hanasu ki halambata natana masagi leirak asida thokliba chathok sasin tawriba miyoi singda athingba pire administrative committee asigi jila parishad member da waka charure adumakpu chairperson na hiram asida jila parishad yaudana ba wafam phongdok lamba asina takpadi patalen amada leiriba mi Chatnariba leirak asida makhoigi lana interesta makhoigi khudong chaba launabagi damak brick paving asi tawkhibra haibagi chingnaba pokle haiki mahangna makhata na hai mari leinaba block office amadi panchayat na khungang ki chawkha thoranga mari leinana atop atopa lambi sing sembi bagumna aikhoigi leirak asisu sembirakpani haina khanjarubani adubu masigi ona dainabada lambi asida tawrakpa atopa thorang thosil amada aikhoini yaba ngamloi haiki thokliba wathok asiga mari leinana video Thoubal amadi DC Thoubal yauna mari leinaba singda ayiba charol pisinduna wakat kibasu jahi amba farakle adumapu ngasi fawba hiram asigi matangda karigumba thabak amata lokhat pirakpa leitri haraduna mari leinaba singna tubada mireng changbiduna miyoi kharada awaba khudong chadaba thokaliba asi kokhanbiyo haiki District Authority mapuna District Authority na utang yem sang biyo DC madam da so helinchi yakrabani adu leiba leba chief secretary yoigera lebiba authority haro tin ko na yem sang athu matam da choksim ko sahi ma phare khoina awa ba khangale se applicant oram ba ima so so leide solution pu si khangale je applicant oram ba so leide maram di moina report kauri lai mai da mi leide applicant leide ko yaw re aroi bada hajari badi akhoi bu kano to su ta hangi gano ya ga da athu matam da ni sang bi daga athu matam solution